ꯑꯆꯨꯝꯕ ꯃꯤꯈꯜꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯦꯟꯇꯛꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯃꯤꯈꯜꯗ ꯚꯣꯠ ꯂꯩꯕ ꯌꯣꯟꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯅꯤꯁꯨꯕꯗ ꯃꯤꯈꯜꯗ ꯁꯦꯟꯖꯥꯎꯅ ꯋꯥꯀꯔ ꯂꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯥꯕ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯁꯜ ꯄꯥꯋꯔ ꯑꯃꯗꯤ ꯃꯅꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯕꯨ ꯊꯃꯥꯏꯕ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯝꯕ ꯂꯨꯆꯤꯡꯕ ꯁꯥꯕꯁꯤꯡꯗꯣ ꯃꯗꯨꯅ ꯇꯧꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯔꯤꯕꯁꯤꯡꯗꯨꯅ ꯆꯝꯖꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯀꯔ ꯂꯩꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯣ ꯑꯃꯁꯨ ꯇꯧꯕꯤꯔꯣꯏꯗꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇꯁꯨ ꯆꯞ ꯆꯥꯅ ꯂꯦꯞꯆꯒꯅꯤ ꯂꯣꯏꯅꯅ ꯃꯤꯈꯜ ꯃꯌꯥꯗ ꯁꯦꯜ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯈꯨꯗꯣꯜ ꯄꯣꯠ ꯌꯦꯟꯕ ꯑꯃꯗꯤ ꯅꯤꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯃꯤꯈꯜꯒꯤꯗꯃꯛ ꯁꯥꯟꯅꯩ ꯌꯨꯅꯩꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯄꯤꯛꯅꯤꯛ ꯆꯠꯄꯅ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯃꯗꯤ ꯇꯦꯟꯁꯤꯟꯖꯔꯕꯗ ꯅꯤꯁꯥ ꯄꯥꯝꯕ ꯅꯍꯥ ꯑꯍꯜꯁꯤꯡꯗ ꯗ꯭ꯔꯒ ꯌꯦꯟꯕ ꯌꯨ ꯄꯤꯊꯛꯄ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯍꯤꯡꯗ ꯃꯥꯏꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯚꯣꯠ ꯈꯣꯝꯕꯒꯤ ꯆꯠꯅꯕꯤ ꯃꯁꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯒꯥꯔꯤꯅ ꯃꯤ ꯍꯣꯜꯂꯀꯥꯟꯗ ꯑꯆꯧꯕ ꯔꯣꯗ ꯁꯣ ꯑꯃꯗꯤ ꯔꯣꯗ ꯀꯦꯝꯄꯦꯟ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤꯁꯨ ꯍꯟꯗꯛ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯏꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯌꯥꯝ ꯋꯥꯅꯔꯕ ꯃꯇꯝꯅꯤꯅ ꯃꯁꯤꯒꯨꯝꯂꯕ ꯔꯦꯂꯤ ꯑꯃꯁꯨꯡ ꯔꯣꯗ ꯁꯣ ꯑꯆꯧ ꯑꯆꯧꯕꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯗꯕ ꯑꯃꯁꯨꯡ ꯃꯤꯇꯤꯡꯁꯤꯡ ꯑꯁꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯚꯣꯠ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯏꯅꯅ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯑꯦꯖꯦꯟꯠꯁꯤꯡꯗ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯃꯁꯤꯁꯨ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯂꯣꯏꯅꯅ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯃꯥꯟꯅꯔꯒ ꯏꯚꯤꯑꯦꯝ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯃꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯗꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯁꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯈꯨꯟ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯁꯛꯃꯤꯟꯅꯕ ꯑꯃꯗꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯃꯩꯒꯣꯜ ꯊꯝꯖꯔꯤꯕ ꯑꯁꯨꯝꯂꯕ ꯇꯧꯔꯣꯏꯗꯕ ꯑꯃꯁꯨꯡ ꯇꯧꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯈꯟꯅꯖꯔꯀꯥꯟꯗ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯃꯌꯥꯝꯅ ꯂꯧꯍꯟꯅꯤꯡꯉꯤ ꯑꯃꯁꯨꯡ ꯂꯧꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ